Lisingani kunumdagi me ahumdagi thoklakliba irang asida center gi asoba khut yaowe haibasi mayek sengna khangle haina All Manipur United Clubs Organization AMUCO gi President Pheiroijam Nando luwangna fongdokhre me ahum lisingani kunumdai amuk hangana yengba hainba wakhalonda kwakatel akham laikai community hall da pangthokiba miyam gi mifamda wangang laduna Pheiroijam Nando luwangna makha taraduna kukizo singna matam kuinadagi aronba agenda amagi makhada makoi khaktagi oiba leibak ama semnaba natragana tawning bata tawba yaba lengak ama semnaba yelomi phuruk ki mathakta landa sathaduna lakli amaromda maitei singna ngalingai matamdagi hauna lanpham kyada mayokna duna Manipur gi apunbagi saktam kaidanaba lamkhai kanduna lakhibani objeksu siba sangba khangdana maitei singna lanthengna haina asepa phirep amaga loinana lepli maitei amadi kuki singe marakta misi mina yawba ungkhanaba se India lengana thawoina thokalibani haibada haimanba thokloi haiki miyamgi mifamaduda AMUCO gi advisor ito tongbram poirai leimarol maira paibi apunba Manipur gi president S memsa amawava gi president Y kunjarani susaru yaki mi ahum lisingani kulumdoi amuk hangana yengba haina mi thonjaba masi objeri basi masi koina hojik phawda kugizo erul singna Manipur da lan tarbi base masi losinbagi mami yemu udaba mapum moina Manipur surana masi ni base masi thekna burumda koi mai ponjensi ni bokte leba nungai da pina da mayam do kona ne si hojik kidi thoklakliba lala se cham lala mati si gi biron de hingiba ekoi gi thengama da kwai gi luba lan pamma kwai gi luba da ja am ko bani Bharat sarkar na jei ma phar bawda Manipur gi issue si Manipur gi violence koi ba to ba to da wa ma haide leba se masina Bharat sarkar da mali mileba ke ya khomda yamna chu wa ikai mani habis ma chu koi haji ni aduna karibba ko melo diana thamoi singagadi lala si yam thuna mamang da chu ren modam ni adi chu